Chief Minister N. Biren Buhat kani haina fongdokiba Lok Sabha gi mikhalda ina Manipur Parliamentary Constituency da Independent Mireb oiriba Moirangthem Totom Sana Alliance nong Saba bungarang numidang Imphal West amasung Thawal District Police ki commando singi combined team amana Hairok Part 2 da leiba mahaki yumdagi faba lakpada Hairoki miyamna Totom Sana faba yaroi haina kana thingbadagi chauna muknakhre miyamgi ihau aduna maram oiraga police na athengba faubada Totom Sana bu faba ngamdana hankhre Thokfam dagi pongdokpa pau na hai ngarang numidang pung taret khara helakpa adwaida Imphal West amasung Thawal District Police ki masing yamlaba commando gi apunba team amana bulletproof gari yauna puna gari kumanga rom Hairok Part 2 mayai lekai pujari chithekta leiba Moirangthem Totom Sanagi yumdagi mahakpo fanaba lakhi police ki combined team aduna Totom Sanagi mayum manak nakna leiba Hairok Police Station da hana thaujilaga mafam adudagi Hairok PS ki team amaga loinana Totom Sanabu faba changnaba tharang tauki tanja aduda police na Totom Sana faba lakre haiba pau Hairok sinba thungna lanmai chakpagum sandoraki kudakta miyamna haunaba naidana Hairok ki lambida thorak laga Hairok kaithelda Hairok lambi thingduna thamlaga kana amata chalhandana thamki miyamna Hairok Police Station tamna thomjilak Totom Sana faba yaroi haiba akanba protest tawduna leikhi miyamgi ihau aduna maram oiraga Totom Sana faba lakpa police ki combined team adu Hairok PS manungdagi mapan thorokpa ngamdana leikhi police ki maikaidagi Totom Sana faroi haibagi thajaba piraba matung numidang pung 12 tabada police team sing adu Totom Sana fadana hanki